matamna asum poraktuna satliba sahi 2021 su luisingadaba supnagi numit traini thoi khakta ngaisilakle loinana jila asigi city iduna miyamda paudamgadaba ngasina kumsigi oinadi aroiba numit haibadu oire COVID-19 pandemic marakta frontline worker ama oina miyamgi seba kharada oiresu tauba phangjakhibadu isagi oinadi penjaba nungaiba faujaki Christian lining chatpa singi khwaidigi chawba amusung maru oiba kumhai Christmas pangthokadaba numit mangani khakta ngasilakpaga loinana Tamenglong amusung Noney jela desu kumhai ase pangthoknabagi damak sem saba hongnare church singi compound yauna yumthong khuding leirak kolak lambi sorok kaithen singda decoration fazana tawba ure loinana Christmas New Year gi greeting thetpa banner poster kayasu mafam kayada uwa phangli Nubidangda yumthong khudingda thanba star amasung maigi leitengna amuka henna miyamda Christmas ki nungaiba festive mood su oihalli Christmas kumhai ase yaunabagi damakta hauzik tapna mapanda leirik leisu tamba amasung thabak ingkhang chatkhiba singsu magi yumda halaknaba hongnare Christmas kumhai ase December gi tang kunmeri gi numidang wairomdagi Christmas Eve ki service amasung kumhai hogdopigi program pangthokna duna December gi tang kuntet fawba ayamba satharagani Christmas ki yenglaga Sunday numit fawba kaitel dukan sing hanghanduna hauzik Noney amasung Tamenglong gi kaitel singda phirol amasung sana thaknabagi potchai leinaba mina krik inaduna shopping taunari adubu luribadi covid ki SOP ngakpadi customer singda iu ude hauzik malemda akiba laina laichat COVID-19 gi akanba virus oiriba Omicron India gi state kharada hauzik positive case thengnariba asina isana khangna laina asibu ngakthoknaba pambai sing sukaw kawba yade loinana COVID-19 vaccine soidana miyam punabak kapthokpat tai Ningsingba yai hauzik European country singda Omicron gi hotspot wairaktuna aki tujungba faunari Netherlands Christmas kumhai fawba lockdown oire haina sarkana lauthokrabasu laikhre maram aduna Christmas pangthokpam khunimakta SOP tangai fadana ngakna chappa asina ekhoigi yaifaba oigini haina khali hauzik Tamenglong Noney jilada ningtham thagi ayingba cold wave ki safu phangduna miyamgi punsida chauna khodongsadaba mayuknari hauzik jila ani asida Celsius degree taruk yauna ingba thengnari akutpa mafam oiriba Noney dadi athaba leichinna ayukki pung 9 fawba kupsinduna leiba thengnari ayingba likla leichinna gari masa amusung atopa gari sing thaubada khodongsadaba mayuknari Satkhiba sahiga yengnaruragadi kumsina khanging ingba miyamna mayuknari electric heater maifu maitan imung khodingda sijinnabagi changsu wangkhalakdi punamak ase global climate change na thokhanba achouba impact ni haiba hiram asida thijin khojileba ahai singna hainari hauzik Noney jilagi yamna maru oiba turel ama oiriba izai turel ase ising kangsinglak-tuna amotpana thalle Madugi mathakta national project oiriba railways amasung NHIDCL gi lambi sembagi company singna turen asida nung laingoi machine sizinaduna kothokpagi thabak satharakliba asina turel asigi mahusagi phajaba manghalli amasung ising modhalle maram aduna miyam changna sohaliba environment ase kanhaudragadi lakadoriba sahi kharadadi soidana miyoiba punsida awaba chaitheng phangragani haina khalli Trani thoi suba general election naksilapaka loinana Tamenglong Noney jela desu political party kayana magi michang vote khomna ba haure jela ani asida ruling party BJP amasung Congress NPF ki marakta akanba lamba thengnaraba yai loisilakpada All India Radio Imphal bu tabiriba mipum khodingda Happy Christmas amasung Happy New Year greeting pizari